Waikemsana lusingba popular government ministry sakthokri kanana kari paini khangri Manipur hoki pasai English ngani ga kunga mangagi February taraga humdoi thamlakhiba animated suspension president rule adu lauktholaga sali pasai English ngani ga kunga taruki February mari yumsa kaisa numita Manipur gi governor Ajay Kumar Balana Waikemsanbu Manipur gi anawa minister oina masum deputy minister ani masum cabinet minister ani puna minister manga wasak lokraba matung numit mari ni helaklaba phawbada minister singda paigadaba portfolio yenthokna leibaga loina ministry sai sakthokna lei haukiba February mari da Manipur gi nauna minister deputy minister ani masum cabinet minister ani puna minister manga wasaktuna state asida NDA gi popular lengak leirabasu Housing Power Minister Singh Paigadaba portfolio Sing Yenthokna Lady Vasina Lenga Kitabak Thoram Sound Akaibu Helari Manipur gi Anobus Minister Oina Singzami Assembly Constituency Gi Waikemsan Deputy Minister Oina Masana New Delhi gi Manipur Bawon Lairaga Virtual Oina Wasakiba Kangpoki Assembly Constituency gi Nemsa Kipgen Lok Bawon Manipur Deputy Minister Oina Wasakiba Mao Assembly Constituency gi Losi Dikho Cabinet Minister Oina Wasak Lokiba Bishnupur Assembly Constituency gi Govidas Konthauza Masum Wangoi Assembly Constituency gi Khuraizam Lokena Paigadaba portfolio sing housing power the Laukthokna Laibana Manipur Lenga ki tungan department singi thabak thoram punamak leptuna leiri Tuan pau ki lekun sing hai hana president ru leiringai da bureaucrat officer singi kuthangda lenga accession chathaduna department kya gi file gi process atuna thabak toramba do hokpe February marida India gi president Manipur leiramba president ru laukthokuna Chief Minister yauna minister manga wasak loduna popular lengak semki bani lengak leirabasu portfolio sing housing power yenthoktabana department singi file processing chatpa yadabana maram oiduna Thabak punamak lebaki bani hari Chief Minister yauna puna Council of Minister taraga nithoi leigidaba Manipurda Housing Minister manga wasak lokraba matungda Minister tare ki post hangduna leiri panwaya badi cabinet minister oina tha sigi marida wasak lokiba senior MLA Govidas Konthauzam Minister oiragani haina tha sigi ahumda Delhi da laukthokpa natrabasu pau leikiba matamda mahak home gi thabak pugani haina kibani adumainama housing phawba mangon home gi thabak piri haina laukthokpadi leitri sairak sida ruling party BJP MLA singi marakta minister oina ba center gi lusingba singyaun akanba lobby kya tongnarakpa muslim look kyan ruling muslim MLA singi marakta gi amada minister pinaba demand torakpa kaya su leiri Rolling BJP ki MLA kya minister oina ba lobby tongnarakpana maram oiduna housing minister makhata na expansion tawbungamdana lari kana bu minister phampi gadagi haibasida mari leinaba sing asauba koksikpa mu oina lari adumaina ma housing lariba anauba popular lenga sigi matam sahi amagi matam phajilaktaba sina maram oiduna center na ngasi nongmani ni sida hapkadaba watliba minister sing hapsinduna expansion tawbuga loinana minister sing na paigadaba portfolio sing su laukthokla yanan leiti hari tha asigi marida New Delhi dagi Imphal laktuna minister Waikemsan yauna minister manga wasakpagi thoramda yauramlaga ahingama Imphal leklamlaga New Delhi da amuk sakhrawa Susampur AC ki BJP ki MLA LM Khokti amasung Tipaimu AC ki BJP MLA Ngursang Sanati animakta minister sing pigadra natragana makhoi ani gi marakta gi kanabu khangalaga minister pigadra haibigi matangna su center gi lusingba sing asoba koksikpa ma oidi hari Maharashtra ki Gadchiroli da security force na sathariba operation sikipa mawis tarisuri Nongpok thangba Maharashtra ki Gadchiroli district ta housing security force sing sathariba operation manung na thokiba noi kapna pigi thawdok singda sikiba mawis masing taresuri haina official singna phongthokri laikhidraba mawis sing adugi manungda lupa lakun ga manga gi sen gi mana puriba makok thongbu lusingba ama yaure hensu makoina phongthokli lona thingba thamkhraba CPI mawis ki company number 10 gi Kedar Singh laireba paw phongmodigi Sadisat ki Narayanpur ga lona badalaiba Gadchiroli gi Phodewa khunmanakta security force na February ahungi numidang nagi area adu operation chatharakibani police officer lamana phongdokpagi matungin operation sigi manungda thokiba nomai kamna pagi thawdok sing house phawbada mawis tare secretary
Bangalore Manipur ki nupi masa ama bus na takpodagi laikhidre Manipur ki masagi sei kulom surabi nupi masa ama mama nabi ga scooter ama tonglaga satlingai da Bangalore Metropolitan Transport Corporation BMTC ki bus na takpodagi lekanaba ngamdra laikhidre thaudo du irai numit thokiba oirabasu thangja numit ki ayukta khangnarakibani thaudo du ki video social media da viral salaki hana इनका हाइन खंगनबी मसागी से कुल्लम सुरबी नुपी दुना तोंगलिबा स्कूटर अदुगी मनिंगदगी BMTC की बस अमन थोमलकी गाड़ी ने थोंबा अदुदा महाक पाइथोलगा लंबी ताकी अमसम बस अदुगी ममांगी कांखोंग मखा ताकी तुंग बस अदुगी मनिंगी कांखोंग अदुना अमुक हना नुपी मसा अदुबु तक्खी हैना पुलिस की पाउन हारी थाउदो अदुना नुपी मसा अदु फिबम थिना सोखी अमसम असोपदुना मरम मोरगा मा इकुई कुइदना लेखिदबनि थाउदो अदुगा मरी लैना पुलिस ना केस लखलगा थिजिन बाउख्रे हारी नुमित मंगानी सुरगलबा मणिपुर की अनोब लैंगा की लैबक करम थोकलगदगी कोकीजाव की MLA तरा की मनुंग अनोब लैंगा सगोनिंगबा अमसुंग सगोनिंगदबा अनि खाइपोक्तारी लोक भवन लाक्तुन अनोब लैंगा की वसक लौबद सरुक यारंबा MLA ngurusalung sanatin hai separate administration की डिमांड खुदक फंगलोय मसीदी सु ग्रुप सिंग पॉलिटिकल टॉक सथारी आइना लैंगाक सगोली बेसी इसा इथंद की फिरेम नती थासी की अहुमदा दिल्ली दा लेबा BJP की नेशनल हेडक्वार्टर पार्टी असि लुसिंग बसिंग मणिपुर की BJP की MLA सिंग मसुम पार्टी असिगा NDA की मखार समिन रखिबा NPF NPP मसुम इंडिपेंडेंट MLA सिंग यावना पार्टी सिंग असि की लुसिंग बसिंग जु सरुक यादन पांथोकिबा थेंगथांग नाइबा मिफम सिंगदा वाइखेम सानबु मणिपुर की BJP की लेजिस्लेटिव पार्टी की लीडर खलबा मतुंग मथंगी नुमित महकना चीफ मिनिस्टर ओइदुना लिंगलकली बलेंगा असि की महोइनना कोकी जौगी मंगजिल थाब CSO सिंग मसुम मखोई की मिवे खरना माथंगी मिखल पांथोपम थोकलिबो खुमजा इंग्लिश सिंगनी ग कुनगा तरे की मंगोइना लेजिस्लेचर की पावर यावबा यूनियन टेरिटोरी सेपरेट एडमिनिस्ट्रेशन पीगनी हाबिगी खुयेक स्टेट अमसुम यूनियन लेंगाना पीद्रबति अनौबा लेंगा सिद कोकी जौगी MLA तराना सरुक यारो हेदुना अकनबो वाफम फोंदोखिबगी मतुंगिना ngasiga numit marini sujilaglaba anoba lenga asida sagoningba amasum sagoningdaba kuki jogi MLA taragi manungda khaiboktari sagoningba singi manungda Delhi da pangthokiba mifamda phawba saruk yabada natana legislative party ki leader khalaba Waikem jana mana lusingba lenga seman binaba thasi ki mari da Imphal ki logbawon laktuna claim tawbada MLA LM khokti amasum ngursalung sanate su saruk yarki Governor to claim adu ayaba piduna numit adu ki numidang weramda wasaklob ki thoramda Delhi ki Manipur bawanda lehaurabasu MLA nemsa kipgen busu deputy chief minister ani ki manungda ama oina virtual mot wasaklob yaki wasaklob ki thoramda MLA LM khokti masum ngursangur lok bawon ki darbar hall da hakthing na saruk yaki oirakliba phibam singa sina koki jaw ki apun MLA tara ki manungda yauriba BJP ki MLA tare jauna punna tara ki manungda anobulenga sida sagoningba masum sagoningda ba kanglup ani खाइबोक तारे है यारे डिप्यूटी चीफ मिनिस्टर ओना वसक लौखिबी नेमसा किपगे नमसुम MLA अनि एसिदी थासी की मंगागी नुंथिलदा पांगथोकिबा तरागा निथि सुबा मणिपुर लेजिस्लेटिव असेंबली की तरे सुबा मिफमदसु दिल्ली की मणिपुर पवनगी वर्चुअल मोत मखोय हुमक पुन सरुक याखि अदुगा कोकीजौ की अपन MLA तरागी मनुंगदा खरदी दिल्ली दा पांगथोकिबा तांकक नाइबा मिफमसिंग सु सरुक याखिदी लेंगाक सेमनना क्लेम तवरसु यावखिदी अमसुम असेंबली मिफमदसु वर्चुअल मोत ओइरबसु सरुक याखिदी एजेंसी की पावन पनबदा MLA ngursangu sanate na phungdokpani haiba wafamsing palladun hai magna manipur gi anoba lengak saruk yana ba lorok liba fidebasi manipur ingta papuroknabigi thabak mangjil thana pangthokningbadagini miyama si wari masing yamlaba miyoising haujuk phawba makoi masagi khungng amasum yumsingda hanjinba ngamdri makoi gi manungda kharana manipur gi mapan amasum lengak na piba kem complex sing dalerikli nomagi su nom liba mioi sing wari mauksa gi punchiming hanjinaba ingtappa legadabana ki aduga separate administration ki demand torokli ba sidi khudak to phanggadabana ti hereduna so group sing wariba UPF amasung KNO na political talk amasung negotiation sing government of India ga demand asigi damak sa thari amasung makata no sa thagigani masidi topham thopa process ni hereduna madugi dama aikhoina ngaiba sumdi aikoina hauzik ing tapa masum sokhat purak pama thautai hairiba si miyambu masagi mimda hanjin hanbani haiki Surasampur district ki ekar sama gohum fuguni palom park jawba mafam singda thaba popi pambi sing yanta 3 haina wakalakli
Manipur Police mapani ki lakpa security force singa masum forest department ki personnel singna kusamnaduna state asigi singi district singda laiba tuan ba singi singmai da tharamba poppy pambi sing executive magistrate ama phawbu yauna yanthatuna manghan badana tana poppy pambi sing thaba sizinaramba loksang pesticide thum amadi urea harna sing musu mai thadoktuna manghan bigi thapak leptana satharaklabasu haugjuk phawbu Churachandpur district ki apun belam ekar zamaga humfugani palomda tuan mafam singda thaba poppy pambi singdi yanthatri haina district asigi singmi khunja mana phongdorakli poppy pambi sing asi thaba horakparigi yanthatpinaba khunja singi maikeri mamang segi November thadagi hona wakatuna lakhibane dobo ngasi phawda hariba mafam sing asida thaba poppy pambi sing yanthatri hari pausna makhatana hai haujik poppy pambi sing yanthatri mafam singi manungda new dumpy khul ekar taraga manga Thanglung Pai Khul de ekar taraga ni thuemasum khul asiga thangnabi area de ekar taraga manga Bongsang Khul de ekar taraga manga Zalengjang Khul de ekar taraga mathoi Halengjang Khul de ekar tara pi Gamnom de ekar nifu pi Thangjang amadi Saikot Khul gi marak de ekar kunthra na singbu yauri hari pausna makhatana haibada hariba mafam sing asida thariba poppy pambi sing asi mafam sing adu kolibu khulgi ningthau village ki ayaba yaudana di narona thapa ngamroi dubu mafam sing asida poppy pambi sing thaduna haure haiba khanglagasu authority amatana miyeng sangduna yanthatuna manganbigi thabak ngasi phawba sathatri hainasu pausna makhatari border pillar 2 gi manakta motar amasum IED ani leirambadigi pokhankri Police control room nangrang numidang thokpa sirolamada Tengnopal district ki More police station na koliba Indo Myanmar ngamkhai paringi border pillar number 72 amasum 73 ga nakna leiba yangobungi mafam amada security force na motor sing amasum improvised explosive device IED ani ngarang thingnari hari security force na motor sing amasum IED sing phangli mafam sing aduda mi soondana bomb disposal team ga loinana pokhain khri Panmaya abadi numi kharani ki mamang da sulaibani ki ngamkhai paring da yungliba border pillar singi manakta improvised explosive device IED taraga nipal leramadi security force na bomb expert singa loinana mi so ondana pokhain ki balai khrabani Lanai goeba khatna sainabana communal goeba irang sagana bohona roidabani deputy chief minister Yumnam Khemchana lusingba popular government da deputy chief minister oiriba Losi Dikhona lanai goeba khatna sainabana maram oiraga kanglop masil gi marak thokpa communal goeba irang sagana bohona roidabani haina phongdokre haribo apmasi ngarang Kangpokpi district ki manung sina leiriba modbung da pangthokiba taraga 3 suba modbung bank tournament loisin bagi thoram da athuba mithunglen oina saruk yaraduna deputy chief minister Losi Dikhona phutokibani thoram aduda Losi Dikhona makhata na hai region asida leiriba miyam na masagi oiba ipai pusingna salamba khenaba ideology sing adu nakal da thamlaga amaga nungsi sanana leiminana bohona gadabani lamda masida ingtapa hanjilangna ba mari sakho thorang ki lamda khumang joksina sangshin ngamna bagi damak tangai fadana miyam gi marakta nungsi sanana leiminaba tangai fadi taraga 3 suba modbung Bank tournament 2026 pangthokliba modbung hari mafam sida khunda laita aduna leiriba miyam hokiba mehaurol gi hauduna ing tapna amaga nungsi sanana leiminara khiba ngaktani risang sina mafam sida khunda laita aduna leiraglaba miyam gi marakta nungsi sanana leiminara khibadu makhatana leiminana basu maangna apel dokhi Kuki amadi naga gi marakta thokiba conflict adubu loisinduna ing tapa puraknana ba honabada modbung da leiba miyamna matamadura Laukiba Taudang adu Singthaningai Amani Haina Sumagna Mapamadu Diliba Miyambu Takat Puntoki. Se Minister Yumnam Khemchana Lusingba Lengana Manipura Talk Liba Crisis Asina Maramoiduna Lanjena Dura Ladiba ITP Singidama Akanaba Tarang Takshil Kapekala Liba Sigimatang Nasu Miyam the Mariksum Napaunoki. Prime Minister Narendra Modi, Home Minister Amit Shah, Minister Yumnam Khemchangi Initiative Makada Langak Shemari Yariba Mupunamak Manipura Tokliba, Irang Subulushinduna, Ing Tapa Hanjilana Begidama, Tuan Mapamsing the Satuna Levak Miamga, Haktingana, Unaduna, Peace Process Kitabak Leptana Sankshili, Makatana Sankshinki Gani Highness Magna Fondoki. Kotu GX ZS Laminlun Singshina UKNA giving season aduna Miamna Kian Kangan Bigi Tongsa Tari, TSA. Kangpokpi the based over Committee on Tribal Unity Kotu Gihanagi General Secretary
lamilun singsina UKNA gi ming sisina duna miyam na kian khangan ba amadi aran ba semjin sajin ba statement thokna ba satharki ba thong adu condemn tawi haina thadau student association TSA na thadorak pa chirol amana phungdorakli TSA na thadorak pa chirol amagi matungina Morbung Youth Club ki president SK Thanglen mangda lamin lun singsina telephone thang kian khanganduna TSA na modbung de laiba thadau identity bu manghandana amadi Manipur CM ki ba popular government sogat pa do sogat pe leiti haina semjin sajin ba press statement ma thokna na ba khangalakhi masidana tana modbung intra palace sport closing program ki tharam saruk yanabagi dongta lakhi ba deputy chief minister Losi Dikho gi khongsat adu bu mahangna block tawna na ba su honaki haina phongtorakli Laminlun singsina a militant group UKNA gi mingsisina duna modbung da lai riba miyam ki marakta kiana khangan magi thong chataduna modbung asi koki village ni maramaduna popular government CM bada modbung na oppose tawi haina utna ba leptana honari haukibe english ngani ga kungo humdogi me ahum digi haurakhiba manipur da thoklibi irang asigi ngalingi matam digi hauduna kotugi hanigi general secretary laminlun singsina morbung village ta khunda laita adun lairiba karisu khangjadraba miyamda kian khanganduna madi miyambo mobilize tawduna morbung da khusiem gi irang kya sagatki asidana tana illegal activity kya sataduna kusukulai kya lainanabigi damak miyamdagi yamlaba sanpham kya sumana khongat kyenesu makatarakli thadau in P Sadar Hills Makal khudingmaki thadau organization amadi thadau miyamga laminlun singsit ka hiram amataga mari lenati amaramduna thadau pruki mingda lanmilup singsitna mahut sinduna statement amata thokpa yaroi Manipur khundari ba thadau pruki miyamna lamdamasida ingta pahanchilangna constitutional governance democratic process lawful authority amasu peaceful coexistence ki damak matam supra lepli haina su thadau student association na makata na su phongdorakli hari tentak na sumna miyam da thamjaram ge duga hausi koina di miyam pau matang selu sinjarage amasu makata banau babde miyam punang ngamina sena channel siki makedi gi miyang phamna makata na thamjari makata banau babde miyam punang ngamina si